Security na naga sing da oina target tauri nahan numidang kuki militants na litan police station gi manungsan ba mongkot chepu kuki khul dagi naga khul sing da attack sa tharki ba duda security force na attack sa thari ba mai ke duda target tawbi gi mohta naga civilian sing da oina target tawki haina Laho village thadoraki ba siro laman hairi siol asina makata na hairi bana asiguma thonga singa si yabang hamloi maram maduna thaudok sing sigi matang na judicial inquiry tawgada bane hairi Tengnopal district the matam kaktaba economic blockade lakthokre koki singna tangkhul singda pungkun ge mari gi ultimatum pikre haukiba me taraga humdoida khulai paibisna thadau search leader hatkiba thaudo du judicial inquiry tawgada bani haina koki np manipur demand tawriba sida mapung fara sokali loinana nakal ani na phajinduna leiriba hosti sing athubada thadau kadabani haina demand tawraduna Tengnopal district leiriba tungan koki CSO singna thas ki kungani pandagi matam kaktaba economic blockade ki khongjang sa tharagani haina lakthokre Koki Sip Association, Koki Women's Union Human Right, Hill Tribal Council More KSO amasum MWC na puna thadorakpa joint statement amana hairibana nakalani na phajinduna hosti singadu thadoktriba phawba amasum search leader uhum hatkhiba dugi justice phangdriba phawba economic blockade ki khongjanga si sangsingani Sarkar gi maikedi mihar asigi matang misang mikhai nai dabi inquiry sathaduna mara leiba singadu matik sa padandi pi gadabani phajin kiba hosti singadu thadoktuna damda masida nungsi sanana leminana ba hona gadabani haji mara sida Beles Volunteer Eastern Zone Koki Zaugam gi maikedi Kamjong district ki mafam kayada tangkul CSO singama sum khulai paiba militant kayana koki khul singda pochai pusin ba masum satoksin tawbada athingba thamlibasi pungkun ga marigi manung handokadabani haina ultimatum issue tawkre hari KNO gi President PS Haukip amari ZRA gi President Thanglian Pawguiti ani bu Manipur gi yelhomi singi yeknabani haiduna makoi ani gi effigy mai thakre Federation of Haumi na sinduna tungan ba community singna ngasi yelhomi sing punsile amasum singmi tami amatani haidun Imphal to release a create Supreme Court of Manipur gi lan gi thaudok sing gi case sing gi wayel thujinna ba masum status report pirakna ba khankhri leba asigi khwaidi gi wanglaba wayel sang oiriba Supreme Court of India gi Chief Justice BR Gabai na lusing ba bench samana me ahum English ngani ga kun ga humdoi gi Manipur tholak liba lan gi thaudok sing ga mari leinaba case sing gi wayel gi khongjel yangsinna ba masum thaudok sing gi case gi progress pirakna ba mari leinaba authority sing da khankhri lan gi thaudok sing gi manungda nupi ani da fajadaba thawong sing sathaki haiba thaudok ki matangda CBI na lokotpa case ka mari leinana Phaduna judicial custody de thamlakpadagi Guwahati High Court na September 9 English ngani kunga manga da bail pihiba Arun Kondongbam amasum namairakpum Kiran Maitai gi bail order su CBI na silence tawraduna Apex Court asida file tawrakhiba petition ama lokotuna khannarakpada direction sing asi Chief Justice na lusima bench asina pikibani Justice Zaimalia Bakshi yawa bench asina makata na pihiba direction singi manungda Manipur gi violence ka mari lainaba case sing da panthada na miyeng sangadabane masum logi oiba thabak thoram singi khongjal yang sinangadabane ki masigi matakta hauzik oil sathariba case sing busu athupa matamda aroiba oil purana ba khanagadabane ki Manipur gi lan gi thaudok singi matangda lokhatpa case singi manungdagi khara Paiduna investigation sa tharakliba CBI de su court na Manipur gi lol ningthijana khangba legal aids council sing thamduna well sa thariba case sing victim sing da wakhal tahangada banaki victim family sing da legal aids pi bana case sing sigi well da apan ba pi haloida bani haina sukhan ki CBI gi report amagi matung ina hauzik phawbar Manipur gi thaudok sing agency sina investigation sa thaba case sing gi manung gi charge sheet kun mari lena ba court ta file to kre masu case tara ka taru kina well sa thaba kre di Special Investigation Team SIT gi report matung ina Manipur gi lan gi manung da thokpa thaudok sing gi apun ba case sing gi manung da accused ni haiduna maral siraba miyoi yauna samri hen gi mathakta charge sheet chani ga threat file to kre di Chief Justice na lusingba bench asina legal proceeding da case sing gi victim sing na thajaba thaman gi thabak maru oi hairaduna mathau taraklabadi
confidence building gi damak thabak sing pakhat ka dabana ki arun khundong bam amasum en kiran maitai bu bel pi ki badu guwahati high court ki maiki digi di sahi ani hena makhoi gi matak charge sheet frame tawrak tabana thawong asi sumdi hairaduna makhoi bu bel pi bani haina phongdokhrabane dubu cbi gi maiki digi di makhoi ani da pi ki ba bel adu cancel to bi haiduna supreme court wakalaki bani panmaya abadi kumjaing lisingani ga kungo humdoi gi july da nupi ani da phajada ba thong sataki haibi gi video viral oirak padigi supreme court nasu thawdo asigi mayokta su motuda cognizance lawbus lekhrabani koki singna nomai kapsinduna kihan khibadu santi thuwaina bani hawkhiba me kunga taruk ayuk pung mapalom tabana none district ki manung sanba goitang khulda law suduna ladiba imung amagi mi humda anakpa molfai khuldagi kumtharakpa automatic rifle sing paiba koki khrana nomai round kya kapsinduna attack akitu zungba puhan kiba thawdo do akan mamong na yaning daba phongtokpaga loinana thawang adu state asida thokliba sahi ahum helaba irang asigi santi purana balambi da yai khaiba pibine haina manipur lomi lupna siro lama phongtorakli seol sina makha taraduna ingna singna leiramba none district ta koki singna nauna irang sagana ba hotna reklibasi district administration na lingai da koki taba mafam sinda mass combing operations athanaba athuba thawrang pekhatam thui Haujik kungi nong mangoinana singamati tampaki lopom kya kharip loroki damak sim saba hongnarakpa sigraba tanpam oibana state force amadi central armed security force sing koksung sinaduna singamadi tamgi lomi singna masa masa gi lopom sing aki tuzungba yaudana ingtapna law sujaba ngamhanana akhanaba siksin thorang sing paikhatam thui handakta DC Bisnupurna thaubu woiduna thoklibi irang sin low panba yakhidraba singkhong singya lamda leiba mitei gi lofam sing amuhanna low panba yahanaba SP Chuchampur Jiribam Bisnupur amadi kaksinga punna phaminaduna tathok tasin tawnakibadu Manipur lomi lumna thakali aduga loisanba ngamdraba irang sina low panba yakhidraba lofam hector lising tara henbasu amuhanna low panba yahanaba se minister Y Khemsan amadi home minister Gobidas Konthaujam anina state law and order mating pangliba masing yamlaba central armed security force paramilitary force amadi sei kya leraklaba IGR South ka loinana Mountain Brigade Singbagi commanding officers in the Zukupthana Wari Sanabagi Tangai Patabli. Hauzi Mang the Tari Wapindi Central Security Force in the Marakta Kuki Singda, Fong Namating Pangi Haina, Make Kyadiki Fungo Narakli Visida, Sienava Sing Tigatuna Awang Bataki Military Court, Marshal Satanava, Minister Gobidas Kuntauzam, Union Home Minister Amadi, Defense Minister the Haizapamtui. Loinana, Sterasigi, Soxi Laglava set me don't give Pibam Crada wherever so pocket Hananava, Kumza English and Niga Kungo Homdoigi, Low Panba Yakidraba Lomi Singi, Growth Compensation Oina, Union Home Ministry na Kaitrakli and Pumsing the Wat Horiba, beneficiaries sing the Atubura Panganaba Madi, English and Niga Kunga Maria Madi, English and Niga Kunga Mangagi, Low Panba Yakidraba, Singkong Singa Lamgi, Lopom Hector, Lissing Tarahian Megi, Growth Compensation Pinava, still Langan of Honapamti. Say ohum hena relief camps singamadi free fabricated temporary housing da wana hingna bohona riba IDP singbu masama sagi yum inkolda hanjin hanana akanaba section thorang sing pakat pegi mami uba phangdabada Manipur lomi lupna Y camp sana lusing ba anobolenga sibu aroibada pianaba su phungdorakli